अहनमक्तद डायमंड रेडियो चैनल असगी क्राइम रिपोर्ट तौरम असिबु ताबिरिबसिंगबु जेम्स हेगुरजमना तरामना उक्चबगु लोइनानै कोकनोना खुरुमजरी ngasi mu puduna laksadi diamond radio channel asina crime reports ki chamaga humbu tare suba tangka malem gi mafam kya da thokpa thokdo wa thokya diamond radio na pujaraktuna crime reports ki thoromda miyam gi mitna singnena na bagi dama thorum sing asi miyam da thahanjari tabiriba singna yamna toina hairakpadagi iramda masida thokpa thokdo wa thokya marum so happy haiduna tabiriba kaya marum na khoida tatana hairakpa maramna थोकिबा थोकदोकसिंग असे अखोगी इरमदम सनाले पाक असिदा थोकिबा मदि हौजिक हौजिक हिंगलिबा कया मरुम लेरिबनिना थौरम असी संदोकपदा एखोइदा अवाबा मदि ओइसे ngasi केस असिजु इरमदम असिदा थोकिबा थौदोक अमा खंगनि अरानबा सोइबा कया यावरबसु ताबिरिबा सिंगना ngakपिगन थोंलिबा थौदोक असिदा विक्टिम गी ममिंग अमदि लेफम लोइनेना थौदोक असिदा चेनरिबा मियोइ सिंगी ममिंग मथा अमदि लेफम लोसिनजरे खुदोंग थिबा अमा हाइबसि मियोइ अमगी पुंसिदा थोरकनि हाइबसि कनानासु थाजदि नुंगाइना नुंसिनना लेरंबा कया मखोइगी पुंसिदा थोरखिबा अंगकपा थौदोक वाथोक कयाना पुंसिदा खुरौ थांगदबसु नथि अदुबु हिंगदबदि याथि मदुगिदमक निंगदोन पोमदुना लेबसु याथि ngasiगी केस असे ताबिरगसु अदुमनसु असिगुंबा अवाबा कया असिदा माइहोकनरिबा मियोइसिंग असिगी मखोइगी मथौना अमदि मखोइगी पुंसिगिदमक मियामनसु सपोर्ट तौकम थु इंग्लिशिंग अनि 15 एप्रिल की 23 मणिपुर की मफम अमदा मौ अमबु नमदुन इजत लौखिबा रेपिस अमा मसागी चही 35 मंगारो मतम मदुद सुबा मियो अदु नोंमैना कापतुना हातकी थौदो असे होखिबा इंग्लिश सिंगनी 15 की जनवरी की मरीदा मसागी जिप अमदा वा योंदुना चटपनी हाइदुना चटखरगा लंबी अमदा महाक नोंमैना कापतुना हातकीबनी मतम मदुद महाकना चथखिबा क्राइम अदुगी केस अदुमक चथदुना लेबनी हाइबदी महाक कोर्ट दुमक कारिबा मियोय अमनी थौदोक असिगी मतांगदा मराइबक थियोरुबी नुपी अदुना फोंदोरकपा मतुंगिना महाक मपुरुबा मदी मचा अनिसु लेरबी मौनाहान महाकना पेंदना वाफुं कया फोंदोखि नुमिद अदु मपुरुबना लुहोंबा चटखिबा नुमिद मचा नुपासु सही 3 रोम तंगाई मचा नुपीना चही 1 रोम तंगाई मतम मदुदा मचा नुपा तुंखरे मचा नुपीना नुपी असिना सुमदुना लेखि महाकी मपुरुबना प्राइवेट स्कूल अमदा चौकीदार ओइदुना लेबनी दुकान मचा अमसु मफम अदुदा फमी असुमना खर पैसा तांदुना यामना वाना हिंगजब इमुंग अमोइर मपुरुबदी मैतेगी लाइनिंग यामना खनबा मरमना अमांग असिंग लाइनिंगबा चिंजाक यामना जोतोन तौना चाबा मियोय अमोइरम निसा पुसा अमता चाथे मतम मदुदा नुपी असे था लेपसिलक्तुना महाकी मसादा ई चलकपदगी डॉक्टर द येंगुबदा अंगांग असे थम्बदा कानररो अंगांग अनौबगा चेनबने मदु लौथोकपना फरगनी हाइबो वाफम हाइरके मदुगी मतुंग महाक अंगांग अदु लौथोकी असुमना महाक अंगांग लौथोकीबा हप्ता अमखक्ता ngairingeगी मतुंगदा नोंमा थौदोक अदु थोकपा नुमित अदुदा महाक नुमिदांगदा मपान थोंनिंगे हाइदुना फमुंगदगी हौगलगा थोकके हाइदुना तौबा मतमदा नुपा अमना इमुंगदा चंगलगा मचिन मेलगा महाककी मखुत अदु पाइरगा चिंगलगा लबुक लोमदा पुथकी मतम अदुदा नुपी अदु ज्ञान मांगकी मसिगी मतुंगदा मिनुंगसी लेत्रबा मियोय असिना महाककी अपाम सारम चटलबा मतुंगदा लेकाई अदुदा लेबा अहल अमना नुपी असिगी मयुमदा नुपी अदुबु कौदुना लाकी मतम अदुदा महांगना ताकी तसेनमक मियोय असिना असुना नुपी असि खंगलक्लबदी हाइदुना नुपा असिना नुपीगी मखोरीदु मेटखिरम अदुबु अहल असिना हन्ना कौबा अदुदगी नुपा अदु चेनखिरम नुपी अदुसु मखोरी मेलकपा अदुदगी महाक ज्ञान तारखि अहल अदुना कौबा अदु नुपी अदुनसु तारखिरम नुपी असे हानदगी मसा इशोन सोले महाक पाखत थकतपा कया हायाति हेक पाखतपा अमदि की तुजुंगबा फावबा मतमदा हेक्तमक वानथै मरम असिना महाककी असुगुंबा असोनबा लेबा असिना मियोय असिनासु इराय लाइना खुदोंग चाबा लौखिबनि असुमना मसा ngamda हौगलगा महाक इमुंगदा चंगखि नुपा अदुना चेंथोखिबा अदु अहलदुना उहौबा मरमना अहल अदुदा महाककी मपुरुबबु कौबियु हाइदुना नुपी असिना हाइजखि अमदि अहल अदुना फोन तौदुना नुपा अदु कौखि मदुगी मतुंगदा थौदोक असिगी मतुंगदा लेकाई मियामदा ताकले अमदि नुपा अदुगी मयुमदा मयाम चंगलक्तुना मखोइगी थौदोक अदुगी मतांगदा लेकाइना हंखि मसिगी मतुंगदा नुपा अदु मसक खंगबदगी नुपा अदुगी मयुमदा मियामना चत्तुना नुपा अदु पुथोरो हाइदुना हाइरम अदुबु नुपा अदुदी लोटखिरम लेकाई खुल मयाम साउनखिरम मसिगी मतुंगदा मीटिंग तौखि मखा तारकपदा पुलिस केस अमा थांगतखि इकुई कुइदना नुपा से पुलिस सरेंडर तौखि असुमना
ꯂꯣꯀꯞꯇ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ 6 ꯖꯦꯜꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯥꯟꯅꯒꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯁꯦꯡꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯂꯝꯆꯠ ꯑꯗꯨ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯟꯗꯕꯅꯤꯅ ꯃꯄꯨꯔꯣꯏꯕꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯤ, ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯅ ꯂꯩꯖꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯥꯏꯅꯕꯤꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯇꯥꯈꯤ꯫ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯒꯅꯤ? ꯏꯃꯨꯡ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯈꯤꯗꯦ, ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯈꯤꯗꯦ, ꯃꯤꯔꯛ ꯇꯤꯟꯈꯤꯗꯦ꯫ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯆꯥꯛ ꯑꯁꯤ ꯀꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯄꯦꯟꯗꯅ ꯐꯣꯡꯗꯣꯛꯏ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯐꯣꯡꯗꯣꯛꯏ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯀꯅꯥꯗ ꯂꯥꯟꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯟꯗꯕꯅꯤꯅ ꯑꯩꯅ ꯀꯔꯝꯅ ꯈꯥꯏꯅꯒꯅꯤ? ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯦ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯊꯤꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯍꯧꯒꯅꯤ? ꯑꯩꯒꯤ ꯑꯋꯥꯕꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯅꯅꯕꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯕꯗ ꯀꯅꯥꯅꯁꯨ ꯅꯣꯛꯅꯒꯗꯕ ꯂꯩꯇꯦ꯫ ꯈꯥꯏꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯂꯩꯇꯦ, ꯑꯁꯨꯝꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯧ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯅꯔꯤ꯫ ꯂꯣꯟꯅ ꯅꯨꯄꯥ ꯀꯌꯥ ꯉꯥꯡꯅꯔꯤ꯫ ꯅꯨꯄꯥ ꯉꯥꯡꯅꯔꯝꯃꯦꯅ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯇꯨꯅ ꯈꯟꯅꯗꯨꯅ ꯈꯥꯏꯅꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯂꯥꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯔꯥꯜ ꯂꯩꯇꯦ꯫ ꯁꯃꯥꯖꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯗꯛꯇ ꯇꯝꯃꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯗ ꯇꯥꯛꯂꯤ, ꯀꯦꯁ ꯊꯥꯡꯒꯠꯂꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯍꯥꯛꯁꯨ ꯖꯦꯜꯗ ꯆꯪꯈ꯭ꯔꯦ꯫ ꯃꯁꯥꯅ ꯌꯥꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯨꯕ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯂꯧꯁꯤꯟꯅꯗꯦ, ꯂꯩꯀꯥꯏꯒꯤ ꯈꯨꯟꯅꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯑꯗꯨꯒꯨꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤꯁꯦ ꯔꯦꯞꯅꯤ, ꯅꯝꯗꯨꯅ ꯏꯖꯠ ꯇꯦꯝꯁꯤꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯃꯤꯅ ꯏꯖꯠ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯥꯏꯅꯕꯤꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯠꯇꯕ ꯇꯥꯈ꯭ꯔꯅꯤ꯫ ꯑꯩ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯃꯤꯐꯠꯇ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯩꯁꯨ ꯖꯦꯜꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯊꯣꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯥꯅ ꯖꯦꯜꯗ ꯂꯩꯈꯤꯕꯁꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯈꯔ ꯐꯔꯝꯃꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯔꯛꯄꯗꯒꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯃꯑꯣꯡ ꯃꯥꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯋꯥꯌꯦꯜ ꯂꯣꯏꯁꯪ ꯂꯩꯇꯔꯣꯏ, ꯑꯁꯨꯝꯅ ꯑꯩ ꯈꯜꯂꯤ꯫ ꯆꯥꯔꯖꯁꯤꯁꯨ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯀꯦꯁꯇꯤ ꯂꯣꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯅꯥꯔꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯔꯥꯟꯕꯨ ꯂꯩꯔꯕꯗꯤ ꯑꯃꯨꯛꯁꯨ ꯐꯥꯒꯠꯂꯒ ꯖꯦꯜꯗ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ꯫ ꯈꯕꯔꯗ ꯀꯣꯔꯠꯅ ꯀꯦꯁ ꯂꯣꯏꯗꯨꯅ ꯔꯥꯏ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯔꯦꯄꯤꯁ ꯀꯌꯥ ꯆꯍꯤ 9 ꯖꯦꯜꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯆꯍꯤ 12 ꯂꯩꯕ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯕꯦꯜꯗ ꯊꯣꯛꯑꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯐꯥꯒꯠꯂꯒ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯣ ꯊꯕꯛ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯏꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯦꯁ ꯑꯗꯨꯗꯃꯛ ꯆꯠꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯒꯥꯔꯤ ꯋꯥꯏꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯉꯤ꯫ ꯄꯩꯁꯥꯁꯨ ꯄꯨꯊꯔꯤ꯫ ꯁꯨꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯆꯔꯥꯡꯅꯩ꯫ ꯏꯁꯥꯁꯦ ꯑꯗꯨꯃꯛ ꯈꯣꯏꯔꯥꯡꯅꯩ꯫ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯁꯦ ꯋꯥꯈꯜ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯁꯥꯎꯕꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯝꯕꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯍꯤꯡꯕ ꯉꯝꯖꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯖꯔꯣꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯑꯩꯕꯨ ꯎꯕꯗ ꯀꯧꯕꯤ꯫ ꯃꯈꯣꯏꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯏꯕꯥꯅꯤ ꯈꯠꯅꯗꯨꯅ ꯈꯥꯏꯅꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯋꯥꯈꯜ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯑꯩꯅ ꯌꯥꯎꯕ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯌꯥꯝꯅ ꯐꯩ꯫ ꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ꯫ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯝꯅ ꯐꯩ꯫
ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯠꯌꯦꯡꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯃꯗꯨꯃꯛꯅ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯕꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯆꯔꯥꯡꯅꯅ ꯂꯩꯔꯛꯄꯅ ꯍꯟꯗꯛ ꯃꯤꯑꯣꯏ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ ꯃꯥꯒꯤ ꯃꯌꯨꯝꯒ ꯑꯩꯈꯣꯏꯒ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯃꯛ ꯎꯅꯔꯦ ꯍꯥꯏꯕꯤꯌꯦ ꯏꯅꯛ ꯅꯛꯅꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯅꯥꯎ ꯍꯜꯂꯝꯅꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯍꯥꯏ ꯃꯇꯝ ꯈꯔ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯅꯨ ꯃꯈꯣꯏ ꯎꯗꯕ ꯃꯐꯝꯗ ꯂꯩꯔꯨꯆꯣ ꯁꯥꯎꯅꯕꯗꯒꯤ ꯍꯦꯛ ꯒꯣꯡꯒꯥꯡ ꯇꯧꯅꯔꯣ ꯃꯗꯨꯗꯒꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯍꯥꯛꯀ ꯁꯤꯕꯗꯤ ꯃꯍꯥꯛ ꯍꯥꯠꯂꯝꯕꯗꯤ ꯑꯩꯅ ꯍꯥꯠꯄꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯄꯤꯔꯝꯕꯅꯤ ꯑꯩꯅ ꯍꯥꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯤ ꯅꯦꯛꯇꯨꯅ ꯍꯥꯠꯍꯟꯕꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯂꯩꯒꯅꯤ ꯑꯩ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯕꯗꯤ ꯑꯩ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯁꯤꯟꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯈꯟꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯠꯅꯤꯡꯂꯦ ꯍꯥꯠꯂꯁꯅꯨ ꯏꯆꯥ ꯑꯅꯤꯒ ꯑꯩꯒꯤ ꯅꯨꯄꯤga ꯑꯗꯨꯃꯛ ꯂꯩꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤ ꯑꯩꯅ ꯀꯅꯥꯁꯨ ꯀꯤꯗꯦ ꯃꯔꯝꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯏꯆꯟ ꯏꯆꯥ ꯃꯤꯒꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯑꯔꯥꯟꯕ ꯑꯩ ꯇꯧꯔꯨꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯅ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜꯗ ꯂꯩꯔꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯆꯠꯂꯨ ꯍꯥꯏꯕꯤꯒꯅꯨ ꯌꯥꯝꯅ ꯀꯟꯅ ꯑꯩ ꯑꯗꯨꯃꯛ ꯉꯥꯡꯅꯖꯈꯤ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯋꯥꯕ ꯀꯌꯥ ꯋꯥꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯤꯡꯂꯤꯕꯁꯤꯅꯤ ꯁꯤꯕ ꯉꯝꯗꯕꯒꯤ ꯃꯍꯥꯛꯇꯤ ꯗꯟꯗꯤ ꯐꯪꯍꯟꯈ꯭ꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯍꯟꯈꯤ ꯀꯣꯔꯠꯀꯤ ꯔꯥꯏꯗꯨ ꯉꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯉꯥꯏꯔꯝꯕ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯏꯔꯝꯕ ꯔꯥꯏ ꯑꯗꯨꯒꯗꯤ ꯑꯣꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯁꯤꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯎꯅꯗꯨꯅ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯆꯠꯍꯟꯕꯤꯒꯅꯨ ꯆꯧꯀꯤꯗꯥꯔ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯟꯕꯤꯌꯨ ꯃꯁꯤꯗꯒꯤ ꯇꯣꯂꯣꯞ ꯈꯔ ꯐꯪꯖꯕꯗꯨꯅ ꯁ꯭ꯀꯨꯜꯗ ꯕꯣꯏ ꯀꯂꯝ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯈꯔ ꯌꯣꯟꯖꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ ꯃꯍꯥꯛꯅ ꯀꯔꯤ ꯑꯃꯨꯛ ꯁꯨꯗꯨꯅ ꯍꯤꯡꯂꯨꯒꯅꯤ ꯑꯁꯨꯃꯛ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯤꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯊꯧ ꯄꯨꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯎꯟꯗꯔ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯆꯧꯀꯤꯗꯥꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯐꯥꯎꯟꯗꯔꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯅꯕ ꯍꯥꯏꯕꯅꯤ ꯊꯣꯏꯗꯣꯛꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯐꯥꯎꯟꯗꯔꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯈꯣꯏ ꯆꯠꯍꯟꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯈꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯔꯦꯄꯤꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩ ꯃꯆꯥꯁꯨ ꯂꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯂꯩ ꯃꯈꯣꯏꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕꯅꯤ ꯁꯣꯝꯗꯁꯨ ꯃꯍꯥꯛꯅ ꯏꯖꯠ ꯃꯥꯡꯍꯜꯂꯨꯕꯗꯒꯤ ꯏꯃꯨꯡ ꯑꯃ ꯂꯩꯈꯥ ꯇꯥꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯇꯣꯡꯖꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯇꯣꯡꯖꯕꯗꯤ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯑꯃꯔ ꯏꯁꯥꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯑꯋꯥꯕ ꯇꯥꯗꯅꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯕ ꯇꯥꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯠꯇꯗ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯀꯦ ꯍꯥꯏꯕ ꯈꯟꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯨꯡ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯃꯥꯡꯉꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡꯗꯨꯁꯨ ꯏꯃꯨꯡꯅꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯋꯥꯕ ꯅꯠꯇꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯕ ꯔꯦꯞ ꯀꯦꯁꯇ ꯔꯦꯄꯤꯁ 3 ꯁꯨꯈ꯭ꯔꯦ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯤꯍꯧꯗ꯭ꯔꯦ ꯃꯊꯪꯅ ꯀꯅꯥꯗ ꯇꯥꯒꯅꯤ ꯖꯦꯜꯗꯒꯤ ꯊꯨꯅ ꯊꯨꯅ ꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯤꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯕꯅ ꯐꯔꯤꯕ꯭ꯔꯥ ꯊꯣꯔꯛꯂꯦ ꯁꯤꯕꯒꯤ ꯗꯟꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯕ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯀꯨꯞ ꯀꯌꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯋꯥꯕ ꯇꯥꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯂ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃ ꯈꯟꯅꯗꯕꯁꯨ ꯌꯥꯗꯦ ꯇꯥꯗꯕꯁꯨ ꯌꯥꯗꯦ ꯅꯩꯅꯗꯕꯁꯨ ꯌꯥꯗꯦ ꯈꯟꯅꯔꯨꯔꯒ ꯅꯩꯅꯔꯨꯔꯒ ꯑꯩꯈꯣꯏꯗ ꯂꯝꯗꯝꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯅꯩꯅꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯕꯗꯤ ꯑꯗꯣꯝ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯟꯅꯔꯒ ꯅꯩꯅꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ
ꯇꯧꯒꯗꯕꯅ ꯀꯔꯤꯅꯣ ꯇꯧꯔꯣꯏꯗꯕꯅ ꯀꯔꯤꯅꯣ ꯈꯪꯃꯤꯟꯅꯕꯅ ꯍꯦꯟꯅ ꯆꯨꯝꯗꯕ꯭ꯔꯥ ꯃꯊꯪꯗ ꯀꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯏꯔꯕꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯁꯅꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ